India lengang ni gingiba mokoi ki silliba policy makada yellow furup se muthalaga lamdam se moina paisana ba subsana ba mayang lai pak oina na ba lamdam se da phangiba resource mayam se moina launa na ba honare haiba se ngasi di sapsana manipur mayam na khanglaba ne aduna asiguma manipur gi laiba project situation sida census tawba maram sate enar se hana update tawba matungda census tawgadabani haiba wafam si aina hujili jaiba mafam se riha village ne thawai mire lamadi tanfo Tangkunnaga Footlands Organization ga pullaga khoi mafam sida NRC gi matangda laiba khunja singsiga punna thawai kun adigi diha village adigi yangang pokpi sana sabi santi khoba sabu ko khunau mayam si khoi punsalaga anda NRC si tawdaba yadi haiba si khoi khangde khangaga khoi gi posi yamna ludana laiba dongna sum yang na laiba amok oiba si khoi masi tangai phadabani haiba si khamina nanabagi khoi mafam si digi hora ko khoi ngasi si tawjabani ado makha tabata su ngasi tonga tonga mafam singda adumak tongnanabagi sem saduna lei maramdi huji huji laiba manipur gi fiwam si da khoi yam nungai jadaba si kai hai kanda manipur laiba myam si khara khara dagi census tawba yaro ena se hana tawdadi hadi mito hana khandoktragadi manipur si mutlagani kai si di loina khangnaraga so hairiba thabak sida khumang chawsanna akoina pandamji phangnanabagi akanba mongda pressure tongnanabagi sem saba mahumje adum kaiba means kaino hai kanda samna mukta haida sida leyang meida khonsa kunga kano khonna dana henten mi makak pagi thawduk si am sauba amukta khoi pusi sida pokpudi tadriba dugumba mi hat mi pulama thoksalapagi nuai tabe irang ngahang lerga somda ena kana no phare adu da haiba hek tawba di somda kapnare haiba somda hale haiba di manipur gi 2023 gi me gi tangahum dagi hori ba thawdok sida sumaina oirakani khai si manipur miyam ka su thoidora khalubudi oiramoi tawudabo ngasi di phibam ji yomna soksala kanda kari tawragi hai kanda India lengang ni gi ba mokoi ki silliba policy makada yellow furup se muthalaga lamdam se moina paisana ba subsana ba mayang lai pak oina na ba lamdam se da phangiba resource mayam se moina launa na ba honare haiba se ngasi di sapsana manipur mayam na khanglaba ne adu ai taragadi himina se haiba leragadi yam sengna akhoi lamdam sidagi mitop se tapthokraga nakai sengpa khoi gi himina ba yaba mi singdo himina ba pamakpaduna census tawdringi gi mamangda NRC hana update taw haiba se khwaidagi maru oiba thabok si tawdana bagi da makta irang se machi khuding makta thoala kanda insalla kanda aduguma kuki di frusi singsa India lengang na moina poksi war se sanara kanda khoi thakta landa haleba maramdi asomda kamnare hai kanda mi gi puning wa kanse adom dong sena na ba phagre hai di phari dugi thadok na dong sena ba hali haragade hali dugi mi hapudo phaw hai na ba bi se masana ta ba poni na haki oiba sigumba crime se macha se thon ba jaga am da mai he thaba jaga am da mi phaba sing je sum toina tawsala kanda moina piriba deadline se da moi census tongna na ba kan honai ha ba se manipur meyam no khange tawudabo hairiba manipur gi census tawudabo pose manipur meyam na yaba ngamoi ba mikam si da ju thawai me na yaba ngamoi ase manipur leba meyam da amudi laiba inda government ge police manipur lai ngak tos mai action na thamme ba maram kari gi da makta manipur gi oriba present situation se da census tawudabo na ba census sai ba si tawudabo ni akoi su khange ba ai lenga ani da haijina gi India lenga ta mati manipur lenga ta haijina gi census sahib si tawgadaba policy amani haiba se manipur meyam su akoina khangudong akoi su khange ba but manipur da laiba present situation sina maram kanda tramain tawga census tawgadori no ba mi gi census act I 1948 census act ki section number 3 da mayek lani iraga yawi kari gumba state amada kari gumba tangtu laita ta ba irang tho ba hana sunaba tho ba ising isang na bu oiro unyam ta ba na bu oiro hana sunaba bu oiro asaw ba ijite salama laiba na bu oiro any irang amana maram jaraga irang amana maram moiraga hariba state to the tang du laita da laita ragadi census ye thokpa yai haiba se census eki section number 3 da yawudo lenga ani song dang yengbiyo ba hariba potu laina manipur gi ngasi oriba phibam sidi census ye thokpa gi phibam laitri se maram kari gi no ba sina tai de najati se matum ka aga halaga nga se madong na sema ba Nazati ki nupi angang pawa phamung da leba pawa bom to kaptana halaba nupi angang pawa ba ija sarak tamaga barak turenda thadar abora khawda halaga pang tingaga nupi pawa da adumaina hal aba matam pawa da nekhoi di chawkri kolaga lenga ni haidana leiba ngamme aduga manipur gi miyam ka su khangjedraba samjaraba nongmugi surga sajerba miyam khoi di imaleba kannaba honari aduga kari su nattaba pap chelaba na khoina ipa ipu singi mafam da di lei katpa ka su lakna lei su katliba na khoi yam thina lebak masa ta ta yam tukat chaba du kuma lengak sasalamani na khoina kari bo ngamoi do lei taragadi akhoi da sengna haibada akhoi matam supda hai thawa ngamoi do wadi khoi ngamdre akhoi choire lale haiba ngamgada bani natta taragadi tungi miro je karai de sinaram doino khoi karai le hodori aduna asiguma manipur gi leiri project situation sida census to maram sate NRC hana update
ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯦꯟꯁꯁ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯃꯐꯝ ꯖꯒꯥ ꯈꯨꯗꯤꯡꯃꯛꯇ ꯆꯠꯂꯒ ꯊꯋꯥꯏ ꯃꯤꯔꯦꯟꯅ ꯉꯝꯖꯕ ꯇꯥꯁꯟꯖꯕ ꯈꯣꯝꯖꯟꯖꯕ ꯑꯃꯗꯤ ꯁꯝꯖꯟꯅꯕ ꯌꯥꯕ ꯀ꯭ꯂꯕ ꯂꯩꯀꯥꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯨꯗꯤꯡꯃꯛꯀ ꯁꯝꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯃꯅꯤꯄꯨꯔꯗ NRC ꯇꯧꯗ꯭ꯔꯤꯕ ꯃꯈꯩ NRC ꯑꯞꯗꯦꯠ ꯇꯧꯗ꯭ꯔꯤꯕ ꯃꯈꯩ ꯁꯦꯟꯁꯁ ꯇꯧꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯗ NRC ꯍꯥꯟꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏ ꯉꯁꯤ ꯃꯤꯗꯤꯌꯥꯒꯤ ꯊꯣꯡꯗ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯌꯥꯝꯗ ꯑꯃꯗꯤ ꯂꯩꯉꯥꯛ ꯑꯅꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ